ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛꯇꯅꯤ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯅꯥ ꯐꯝꯕꯥꯜꯗ ꯇꯣꯡꯗꯨꯅ ꯉꯥꯟꯊꯣꯏꯔꯤ ꯇꯥꯏꯕꯪꯕꯨ ꯌꯣꯛꯄꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯑꯉꯝꯕ ꯃꯍꯥꯛꯅꯤ꯫ ꯅꯣꯡꯊꯣꯝꯕꯝ ꯁꯥꯒꯩ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯑꯃ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯥꯅ ꯃꯄꯥꯝꯗ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯅꯃꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯇꯣꯞꯅ ꯇꯣꯈꯥꯏꯅ ꯊꯝꯈꯤ ꯂꯩꯃꯍꯜ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯏꯟꯊꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯊꯤꯖꯔꯛꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯂꯩꯃꯍꯜ ꯂꯩꯁꯥꯔꯤ꯫ ꯆꯦꯡꯂꯧ ꯁꯛꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯍꯥꯛ ꯏꯪ ꯇꯞꯄꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕ ꯃꯇꯝꯗꯨ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯨꯏ ꯄꯥꯈꯪ ꯑꯃꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ꯫ ꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯀꯕꯨꯏ ꯄꯥꯈꯪ ꯑꯈꯝꯅꯁꯨ ꯂꯩꯃꯍꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯍꯜꯅꯁꯨ ꯄꯥꯈꯪ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯈꯝ ꯃꯌꯨꯝ ꯂꯝꯗꯝꯅ ꯈꯧꯄꯨꯝꯗꯒꯤꯅꯤ꯫ ꯂꯩꯃꯍꯜꯕꯨ ꯎꯅꯒꯗꯣꯏꯅ ꯍꯥꯏꯗꯨꯅ ꯈꯨꯃꯟ ꯂꯩꯕꯥꯛ ꯇꯝꯅ ꯃꯍꯥꯛ ꯃꯈꯣꯡꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯅꯨꯡꯉꯣꯜꯕ ꯁꯛꯇꯝꯕꯨ ꯎꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯍꯔꯥꯎꯖꯩ꯫ ꯃꯁꯥꯗ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯃꯍꯜ ꯃꯍꯥꯛꯁꯨ ꯄꯥꯝꯃꯨꯕ ꯃꯍꯥꯛ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯣꯡꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯂꯥꯡꯗꯕꯨ ꯊꯣꯛꯂꯛꯏ꯫ ꯆꯤꯛꯂꯕ ꯃꯐꯝ ꯑꯋꯥꯡꯕ ꯇꯥꯂꯥ ꯄꯥꯃꯦꯜ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯃꯣꯜꯂꯕ ꯇꯤꯡꯊꯧꯒꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯈꯝꯅ ꯍꯥꯏ, ꯅꯨꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯎꯖꯒꯦꯅꯦ ꯁꯥꯡꯂꯕ ꯌꯥꯡꯂꯕ ꯂꯝꯁꯥꯡꯁꯦ ꯂꯥꯛꯄꯅꯤꯗ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯃꯍꯜꯅ ꯇꯞꯅ ꯈꯨꯝꯖꯩ, ꯀꯔꯤ ꯋꯥꯅꯣ ꯄꯥꯝꯃꯨꯕ? ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯥꯞꯄꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯈꯥꯉꯨꯊꯛꯇ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯏꯔꯥꯜꯌꯥꯏꯗ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ꯫ ꯉꯥꯏꯈꯣꯗ, ꯆꯍꯤ ꯀꯨꯝꯖꯥ ꯈꯔꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯍꯟꯗꯛꯇ ꯏꯕꯨꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ꯫ ꯏꯕꯥꯏꯒꯤ ꯋꯥ ꯑꯣꯏꯔꯦ, ꯁꯤꯗ ꯅꯪ ꯑꯩꯒꯤ ꯋꯥꯅꯤ ꯀꯩꯅꯣ? ꯅꯨꯃꯤꯠ ꯍꯣꯏꯅ ꯈꯛ ꯆꯥꯗꯕꯅꯤ, ꯉꯥꯏꯕ ꯀꯜꯂꯕꯗꯤ ꯉꯥꯏꯖꯃꯟ ꯐꯪꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩ ꯉꯥꯏꯔꯒꯦ꯫ ꯑꯗꯣ ꯂꯩꯃꯍꯜ, ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥꯁꯨ ꯅꯠꯇꯦꯗꯣ, ꯂꯣꯏꯕꯤꯁꯤꯡꯗ ꯇꯣꯡꯕ ꯆꯤꯡꯃꯤ ꯃꯆꯥꯅꯤ ꯑꯩꯗꯤ꯫ ꯑꯩꯅ ꯄꯥꯈꯠꯄ ꯑꯃ ꯂꯩ꯫ ꯅꯪꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯅꯪꯕꯨ ꯏꯊꯥꯗꯒꯤ ꯁꯦꯠꯇꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯏꯕꯨꯡ, ꯅꯪꯒꯤ ꯁꯤꯡꯂꯤ ꯎꯇꯣꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨꯁꯨ ꯑꯉꯥꯡꯕꯅꯤ꯫ ꯑꯩꯒꯤ ꯁꯤꯡꯂꯤ ꯎꯇꯣꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤꯁꯨ ꯑꯉꯥꯡꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯐꯝꯗꯒꯤ ꯁꯦꯠꯇꯣꯛꯀꯅꯤ? ꯏꯃꯥ ꯄꯥꯕꯨꯡ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯀꯅꯤ꯫ ꯂꯩꯃꯍꯜ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯅꯤꯁꯨꯅ ꯂꯩꯔꯔꯣꯏꯀꯣ? ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ, ꯃꯩꯇꯩꯗꯤ ꯃꯔꯧ ꯆꯥꯎꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨ ꯑꯩ ꯈꯛ ꯊꯥꯖꯗꯦ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗ ꯅꯪꯕꯨ ꯀꯔꯝꯅ ꯑꯩꯅ ꯃꯔꯧ ꯆꯥꯎꯕꯅꯤ ꯍꯥꯏꯒꯅꯤ? ꯏꯕꯨꯡ, ꯅꯪꯒꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ? ꯂꯧꯁꯤꯟꯕꯤꯒꯅꯤ, ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯩꯇꯩꯅꯤ, ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯏꯅꯤ꯫ ꯃꯩꯇꯩ ꯃꯃꯧ ꯑꯃ ꯐꯪꯖꯕꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯗꯨ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪ ꯃꯥꯁꯨ ꯃꯌꯨꯝ ꯂꯣꯏꯕꯤꯁꯤꯡ ꯇꯝꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯤ꯫ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯤ꯫ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯤ꯫ ꯃꯥꯒꯤ ꯃꯃꯥ ꯉꯥꯡꯕꯤꯇꯣꯟ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯡꯕꯤꯇꯣꯟ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯍꯩ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯅꯪꯅ ꯆꯠꯂꯨꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯂꯩꯃꯍꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯉꯥꯡꯕꯤꯇꯣꯟꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ, ꯈꯨꯝꯃꯨꯅꯦ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯨꯔꯤꯕꯗꯣ?
Masiga ngangsi kayada lam helibani yengune. Mama aina yade haina haiba thabaki hek mayoktani mana tawribase. Aina tawkano haina hariba natra. Laimalna tapna. Ima, nachain thanglibu khongthangasibu karida soirabage. Nachai hausiki sawa sare mapung phare. Ai wakhal muna khanthaba ngamne. Wakhal muna khanthaba ngambagira nangna dumna tawribado. Ha. Napa bung khoi na taraga kari noiga dabasibo. Nangisi saurak sanglakle haiduna. Ai khoibu amata kijibara. Kari noiba. Nachai na pamjaba lambida khongthangbada. Imana suk yamna wa ngangbiribasibu karigino. Ngangbitona. Magi masanupina pamjariba nusijariba misak adu kanano haiba masak muna khangi. Makoigi imungi oiba izat kairon lekaina thak wangna thambiriba pumnamak adugi matangda mahakna khalubani hai. Imung asi lekaina ne sanman tawlaribani. Nahakta sagayase lekha tanabadi khaksinggano. Ima nachaina ima pabu amadi sagayasigi mai sopnanaba thabak khak tawjakiba leite. Hai nasinda khumune. Karigino nangna singmi nupadu khangnariba. Aina nangwanda hanadagi hauna khangnaba yade haina haiba natro. Masidai sida nangna lam henduna aduma khangnaba. Nangi khongthang ado hojik ma handokadabani. Singmi masadu khangnaba khak yar. Ima masibu kari kaibage. Nungsiba magi mafamda sakju jatbi zatki khenaba karishu leite. Ima nachai thamoina mahakpu tasengna nungsiruri. Kallaba nungli nusi kaya laktuna so. Aigi lepkraba khongpham asimadi khak hongdokhanba ngamlaroi. Ngangwiton madi masanupina hariba wafam asi tabada thoina hena dum sauba haibada oire. Kanagi nushiba yaroi haina haribasi nang maitai ni ngolni maitai ni pamada nayum pangadabani. Nangna singmi nupaduga mari leinabase kairo leikaina khanglakpada kari haina haina khini nangbu oktabina haina khini. Ima wakhal pikba puksil pikba kanagi muwa taba honade. Makhoi sumini ekhoi sumini chapmani karisu khenaba leite. Aduga ima aidi karigumba mahaka lapnaba taraba aidi ithanda sijagani. Lepkraba magi khongphamni mamada sum nairamlaga mahak imungda sangkhirami ngangbitona haijahawi. Kayada lamheli masanu yengune. Singmi nupaduga lapnarabadi mahak sigani kaina yengeba. Nang siba ngambra ngamdaba haibdu yengeba. Mama aina haiba wagi mayukta slepa saba. Sage sigi maisu karisu yengdaba. Makoi kana amatana laimalna chaliba sajat lisat asi pamlamde. Laimalgi mafamda athengba kaya ama thamlami adubu laimal mahakti tasengna khongpham adu lepkhre. Mama mapa mabung opa singna yade haiba tarabasu pamubu magi makada oina leijaurage haina khalladuna asengma tanja ama ngaiduna mahak mayumdagi lona thoraklami. Makoi anigi heyek una phamapam aduda mahak leiri akhamsu lai akhamna hai. Leima nang leipu laktaba yade haina gobudi kari leirabagi. Lei mahal magi maithongdu tayang tasoi. Hek yengbada wahang kayani yomlaba maithong mali lei mahalna tapna. Ibong asigawa nungzada ningol khujingsi paiduna pakhang naral yaida pubirone. Lei mahalgi wafamsi tabada leima nangbu kaidorabagi nahal makhaidi nangbu aina chalasi haina haibada ngamkhiroi haina dumak haibadaine. Pamunanga sena khaina saba nanawai dingamsaroi punsi supa awami sal khangadabagi saru pamunangi narum thukna hingsage. Ibong nang ai leinariba thamoi gi oiba marise ima papungna khangchre makoina nanga lapuknagadabani haina kana hai leire. Adubu ibong ai nanga lapnaba khak ngamloi. Akhamna aidi loibisingda tongba singmini nakhoi maitai ne khoibo mangi haina haido aikhoibo apangmani haina khali aduna nangi ima pabungna aibu pamda haina haibu oigani. Wahaido onari buksel pikpa karana adumna haibani aigi phamdadi nangse mamal naidrabani. Ibong ima pabungna ibu inthoklabaso ai inthokpagi sainado khangsage. Adubu ibong nana oibi aidi nanga khak lapnaba ngamloi. Fare ningol nangi pukningna adu yongna khongpham chetna leplabanina pakhang oiba isu samai leiroi. Ningol nangba hujikma puduna pakhang iralyai chatlage. Matung tarakpada tholakpa khudingmak aina thongna phona langthengnarage. Thamoy anigi asengma nungsiba asina liching oiduna
ꯅꯨꯡꯁꯤ ꯋꯥꯏꯊꯣꯡꯃꯤꯟꯅꯔꯁꯤ ꯈꯟ ꯄꯥꯈꯪ ꯃꯥꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯈꯨꯖꯦꯡꯕꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯂꯝꯗꯝ ꯈꯧꯄꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯊꯣꯝꯕꯝꯒꯤ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯉꯥꯡꯕꯤꯇꯣꯟ ꯃꯁꯥꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯇꯦꯅꯦꯁꯦ, ꯉꯥꯏꯍꯥꯛꯇꯪ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕꯗ ꯆꯤꯠ ꯍꯦꯛꯇ ꯂꯤꯛꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯦ꯫ ꯃꯥ ꯉꯁꯤ ꯈꯪꯅꯤꯕ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯆꯠꯂꯨ, ꯃꯅꯝ ꯑꯗꯨ ꯇꯠꯄ ꯃꯈꯩ ꯄꯨꯊꯒꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯂꯩꯔꯝꯗ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯦꯂꯣꯡꯕꯁꯨ ꯈꯨꯃꯟ ꯀꯪꯂꯥꯄꯨꯡꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯦꯂꯣꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯉꯥꯡꯕꯤꯇꯣꯟ, ꯑꯩꯒꯤ ꯇꯥꯡꯖꯃꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯀꯥꯏ ꯁꯦꯡꯑꯣꯏ ꯆꯠꯂꯛꯀꯗꯧꯔꯤ꯫ ꯉꯥꯡꯕꯤꯇꯣꯟꯅ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯠꯂꯤꯕ ꯁꯖꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕ? ꯑꯈꯪꯕ ꯑꯎꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯦ꯫ ꯀꯔꯤꯅꯣ ꯃꯗꯨꯗ ꯑꯩꯅ ꯈꯨꯝꯒꯗꯕ? ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯂꯩꯃꯍꯜꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯇ꯭ꯔꯤ꯫ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯄꯗ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯛꯄ? ꯁꯦꯂꯣꯡꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯃꯥꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯕ꯫ ꯃꯃꯥ, ꯉꯁꯤꯗꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯟꯂꯪꯗ ꯈꯛ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯁꯥꯒꯩ ꯑꯁꯦ ꯄꯥꯔꯤ ꯄꯨꯔꯤ ꯍꯛꯇꯛꯇꯒꯤ ꯏꯖꯠ ꯂꯩꯅ ꯍꯤꯡꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯊꯛ ꯅꯣꯔꯣꯛꯀꯣꯝꯗ ꯆꯤꯡꯊꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯉꯥꯡꯕꯤꯇꯣꯟ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯀꯣꯟꯅ ꯑꯗꯨꯃꯛ ꯈꯪꯂꯛꯀꯗꯧꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯂꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯅ ꯀꯟꯅꯗꯤ ꯃꯥꯕꯨ ꯑꯩꯅ ꯁꯦꯟꯅꯍꯧꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩ ꯃꯍꯥꯛ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯥ? ꯁꯦꯂꯣꯡꯕ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯏꯌꯥ, ꯂꯝꯀꯦꯠꯄꯤ! ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕꯅꯣ ꯈꯪꯂꯣꯏꯗ꯭ꯔꯥ? ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯥꯕꯨ ꯍꯜꯂꯛꯄ ꯑꯩ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯂꯒ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯕ, ꯃꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯏ, ꯃꯕꯨꯛꯅꯤꯡꯗ ꯍꯩꯖꯩ꯫ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯗꯕꯤ, ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯃꯕꯨꯡ ꯑꯅꯤꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤꯗꯣ꯫ ꯁꯦꯂꯣꯡꯕꯅ ꯁꯥꯎꯅ, ꯂꯝꯀꯦꯠꯄꯤ ꯃꯆꯥꯗꯣ, ꯍꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ, ꯑꯩ ꯇꯧꯒꯦ꯫ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯑꯩ ꯑꯁꯤꯕꯨ ꯃꯥꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ ꯌꯥꯕ꯭ꯔꯥ? ꯑꯁꯥꯎꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯡꯕꯤꯇꯣꯟ ꯇꯧꯐꯝ ꯈꯪꯗ ꯂꯩꯍꯧꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ꯫ ꯅꯄꯥꯕꯨꯡꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤꯗꯣ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯤꯕꯥꯍꯜ ꯊꯣꯛꯂꯛꯏ꯫ ꯄꯤꯕꯥꯍꯜꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯏꯆꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯕꯨ ꯃꯥ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦꯟꯅꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯃꯅꯤꯡꯗ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯁꯨꯗꯨ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤ꯫ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯨ ꯃꯉꯥꯏ꯫ ꯅꯆꯟꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯣ꯫ ꯅꯄꯥꯕꯨꯡꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯃꯥ꯫ ꯄꯤꯕꯥꯍꯜ ꯃꯆꯟꯅꯨꯄꯤꯕꯨ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯥꯒꯤ ꯃꯊꯃꯣꯏ ꯋꯥꯖꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯩꯃꯍꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯁꯥꯎꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩ꯫ ꯁꯦꯂꯣꯡꯕꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕꯅꯣ? ꯃꯄꯥ ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯍꯥꯛ꯫ ꯄꯤꯕꯥꯍꯜꯅ ꯑꯃꯨꯛ, ꯑꯩꯅꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕ ꯎꯕ ꯊꯦꯡꯅꯗꯦ꯫ ꯄꯤꯕꯥꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯄꯥꯕꯨꯡ, ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯁꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯝꯂꯒꯅꯤ꯫ ꯄꯤꯕꯥꯍꯜꯅ, ꯁꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯝꯂꯒꯅꯤ꯫ ꯀꯌꯥꯗꯅꯣ? ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯔꯣꯝ ꯑꯁꯤꯕꯨ꯫ ꯁꯦꯂꯣꯡꯕꯅ, ꯂꯣꯏꯔꯦ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯉꯁꯤꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯩ,
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯕ ꯊꯣꯛꯂꯕ ꯃꯥꯕꯨ ꯄꯨꯟꯁꯤ ꯁꯤꯕꯒꯤ ꯏꯟꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ ꯉꯥꯡꯕꯤꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯇꯥꯗꯨ ꯂꯩꯕ ꯉꯝꯖꯗꯦ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯑꯁꯥꯎꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯤꯡꯉꯣꯜ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯛꯈ꯭ꯔꯕꯅꯤ ꯄꯤꯕꯥꯍꯜꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯃꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯃꯤꯌꯥꯝ ꯃꯥꯡ ꯌꯣꯜꯂꯝꯂꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯏꯆꯜꯅꯤ ꯍꯥꯏꯗꯨ ꯅꯨꯡꯁꯤꯔꯨꯒꯅꯤ ꯃꯥꯕꯨ ꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯀꯗꯕꯅꯤ ꯄꯤꯕꯥꯇꯣꯟꯅꯁꯨ ꯍꯥꯏ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯁꯅꯨ ꯌꯨꯝꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯂꯩꯃꯍꯜꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯒ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥ ꯅꯨꯡꯁꯤꯔꯕꯤ ꯃꯆꯜꯕꯨ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯄꯤꯔꯔꯤ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯡꯕꯤꯇꯣꯟꯗꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯕꯨꯡꯁꯤꯡꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯅꯦ ꯏꯃꯥꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯍꯤ ꯀꯞꯆꯩ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯅꯨꯡꯒꯨꯝꯅ ꯀꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯍꯦꯛꯇ ꯅꯧꯊꯔꯛꯏ ꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯁꯥꯎꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯏꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯅꯤ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥꯅ ꯐꯨꯝꯕꯪꯅꯩ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕꯁꯨ ꯂꯦꯞꯇꯦ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯅꯤ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯁꯣꯝꯗꯅ ꯈꯧꯄꯨꯝ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯑꯗꯨꯗꯅꯤ ꯑꯈꯝꯅ ꯂꯩꯃꯍꯜꯕꯨ ꯄꯨꯔꯛꯄꯅ ꯂꯣꯏꯕꯤꯁꯤꯡ ꯑꯗꯨ ꯌꯧꯔꯛꯂꯤ ꯑꯈꯝꯅ ꯍꯥꯏ ꯂꯩꯃ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯅꯦ ꯂꯩꯃꯍꯜ ꯃꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯑꯋꯥꯕ ꯀꯌా ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟ ꯈꯨꯝꯖꯩ ꯏꯕꯨꯡꯒꯤ ꯍꯩꯅꯥ ꯃꯇꯨꯡ ꯏꯟꯕꯕꯨ ꯅꯆꯜ ꯑꯣꯏꯕꯤꯅ ꯀꯔꯝꯅ ꯋꯥꯒꯅꯤ ꯏꯕꯨꯡꯅ ꯏꯅꯥꯛꯇ ꯂꯩꯔꯤꯈꯩ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯣꯏ ꯆꯤꯡꯊꯛꯁꯤ ꯈꯔ ꯃꯈꯩ ꯀꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯒꯅꯤ ꯋꯥꯔꯅꯨꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯣꯀꯣ ꯂꯥꯎ ꯑꯩ ꯅꯪꯒꯤ ꯅꯈꯨꯠ ꯁꯝꯕꯤꯒꯦ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯈꯠꯄꯤꯒꯦꯀꯣ ꯏꯕꯨꯡ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯈꯨꯠꯁꯥꯕꯨ ꯄꯥꯏ ꯉꯝꯂꯕ ꯆꯤꯡꯊꯛ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯒꯤ ꯂꯨꯁꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯐꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ ꯂꯨꯁꯝꯅ ꯑꯈꯝꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯪꯏ ꯑꯩ ꯑꯈꯝ ꯀꯅꯥꯕꯨ ꯑꯣꯏꯕ꯭ꯔꯥ ꯅꯪꯅ ꯆꯤꯡꯗ ꯄꯨꯔꯛꯄ ꯅꯨꯄꯤꯁꯦ ꯑꯈꯝꯅ ꯈꯨꯝꯃꯤ ꯏꯇꯥꯎ ꯃꯥꯁꯤ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯣꯏ ꯃꯥꯅꯤ ꯂꯨꯁꯝꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯗꯤ ꯆꯤꯡꯃꯤ ꯃꯆꯥ ꯃꯥꯟꯗꯦ ꯅꯪꯕꯨ ꯃꯩꯇꯩꯔꯥ ꯍꯥ ꯑꯈꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯍꯥꯛ ꯃꯩꯇꯩꯅꯤ ꯂꯨꯁꯝ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯀꯔꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯃꯩꯇꯩ ꯃꯆꯥ ꯑꯃꯕꯨ ꯀꯔꯤꯒꯤ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯃꯥꯕꯨ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ ꯂꯩꯃꯍꯜ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯅꯥꯡꯉꯤ ꯑꯈꯝꯅ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯄꯗ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯌꯥꯝꯅ ꯇꯥꯕ ꯑꯣꯏꯕꯅꯤꯅꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯈꯨꯜ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯂꯨꯁꯝ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯜꯂꯕ꯭ꯔꯥ ꯈꯨꯂꯥꯛꯄꯨ ꯇꯥꯛꯎꯔ ꯅꯪ ꯃꯁꯤꯗ ꯂꯨꯁꯝꯅ ꯅꯣꯛꯂꯗꯨꯅ ꯈꯨꯂꯥꯛꯄꯨ ꯇꯥꯛꯄ ꯍꯥꯏꯕ ꯈꯨꯂꯥꯛꯄꯨꯗꯤ ꯑꯩꯒꯤ ꯃꯤꯅꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯑꯗꯨꯝ ꯌꯥꯕ ꯂꯩꯃꯍꯜ ꯑꯈꯝꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯇꯥꯅꯤꯛꯏ ꯑꯈꯝꯅ ꯍꯥꯏ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯃꯥꯡꯕ ꯑꯣꯏꯕꯅꯤ ꯑꯩ ꯆꯠꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯂꯨꯁꯝꯅ ꯍꯥꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯥꯕꯨ ꯊꯤꯡꯗꯣꯛꯈꯣ ꯈꯨꯜ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯂꯩꯍꯟꯕꯁꯨ ꯌꯥꯔꯣꯏ ꯂꯨꯁꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯈꯝꯅ ꯂꯩꯃꯍꯜꯕꯨ ꯄꯨꯔꯩ ꯂꯩꯃꯍꯜꯅ ꯃꯊꯃꯣꯏ ꯄꯥꯈꯠꯅ ꯍꯪꯖꯩ ꯏꯕꯣꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥ ꯑꯣꯏꯕꯅꯣ
ꯃꯊꯣꯡ ꯆꯥꯕ ꯃꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯜꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯉꯛ ꯍꯩꯒꯠꯄ ꯃꯆꯥꯅꯤꯗ ꯑꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯈꯨꯜ ꯑꯁꯤ ꯆꯪꯕ ꯌꯥꯔꯣꯏ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯗꯤ ꯃꯥꯅ ꯄꯪꯍꯥꯏꯇ ꯍꯥꯏꯖꯕꯅꯤꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯈꯣꯏꯁꯨ ꯃꯤꯅꯤ ꯃꯐꯝ ꯑꯁꯦ ꯅꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯈꯝꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏ ꯇꯨ ꯁꯤꯅꯤ ꯑꯩꯒꯤ ꯌꯨꯝ ꯏꯃꯥꯒ ꯑꯩꯒꯗ ꯂꯩꯕ ꯌꯨꯝꯅꯤ ꯌꯨꯝꯁꯤ ꯎꯔꯒ ꯅꯪ ꯅꯣꯛꯅꯒꯅꯨꯀꯣ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯩ ꯏꯃꯥꯕꯨ ꯀꯧꯒꯦꯀꯣ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯈꯝꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯅꯆꯥ ꯍꯟꯕꯤꯔꯛꯑꯦꯅꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯏꯃꯥ ꯇꯝꯄꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯆꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯆꯥ ꯍꯜꯂꯛꯄ ꯏꯃꯥ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯊꯦꯡꯉꯤꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃꯁꯨ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ ꯍꯧꯅ ꯈꯪꯕꯤ ꯂꯩ ꯃꯍꯜꯅꯤ ꯃꯁꯥꯗ ꯏꯂꯛ ꯄꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯨꯝꯃꯤ ꯑꯈꯝꯅ ꯈꯨꯝꯃꯤ ꯏꯃꯥ ꯃꯥꯁꯦ ꯅꯆꯥ ꯑꯩꯅ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯂꯩ ꯃꯍꯜꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ ꯇꯝꯄꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯤꯡꯁꯨ ꯃꯅꯤꯗ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏ ꯏꯆꯥꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯏꯃꯥ ꯅꯆꯥ ꯑꯩ ꯇꯝꯒꯤ ꯅꯤꯡꯉꯣꯜꯅꯤ ꯈꯨꯃꯟꯄꯨꯡꯗ ꯁꯥꯠꯄꯤ ꯅꯣꯡꯊꯣꯝꯕꯝ ꯁꯥꯒꯩꯒꯤ ꯃꯆꯥꯅꯤ ꯍꯥ ꯑꯗꯨꯗꯤ ꯅꯪ ꯃꯩꯇꯩ ꯍꯣꯏ ꯏꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯇꯝꯄꯥꯛꯅ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯧꯇꯛ ꯆꯥꯕ ꯍꯥꯏꯕ ꯑꯗꯨꯃ ꯐꯥꯎꯈꯤ ꯃꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ ꯄꯨꯝꯅꯃꯛ ꯊꯩꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯆꯥꯗꯤ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯂꯥꯡꯕꯒꯤ ꯋꯥꯔꯝꯂꯒꯅꯤ ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯃꯈꯥ ꯁꯥꯔꯁꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯧꯁꯦ ꯅꯪꯅ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨ ꯑꯗꯨꯒꯅꯦ ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯈꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯈꯝꯅ ꯂꯩ ꯃꯍꯜꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯝꯄꯥꯛ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯍꯧꯏ ꯇꯁꯦꯡꯅꯃꯛ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈ꯭ꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯊꯃꯣꯏꯁꯤ ꯂꯩꯇꯥꯗꯦꯗ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯛꯈꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯑꯩ ꯇꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯀꯕꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯩꯇꯩꯕꯨ ꯋꯥꯔꯧꯕ ꯍꯧꯈꯤ ꯑꯩꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯄ ꯆꯍꯤ ꯆꯥ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯈꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯈꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯈꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯃꯄꯥꯝ ꯂꯝꯗꯝꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯑꯗꯨꯃꯛ ꯊꯝꯁꯤꯀꯣ ꯅꯆꯥ ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯈꯛ ꯉꯝꯖꯔꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯀꯔꯤꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯥꯎꯕꯒꯦꯅꯦ ꯈꯨꯜ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯗ ꯆꯪꯕ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯏꯃꯥ ꯅꯪꯕꯨ ꯍꯥꯏꯕꯗꯥꯏꯅꯦ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯄꯩꯔꯩ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯁꯦꯜꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯅꯔꯤꯕ ꯋꯥꯐꯝꯁꯦ ꯅꯆꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯩ ꯈꯨꯜ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯈꯟꯗ꯭ꯔꯤꯕ ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯆꯥ ꯃꯥꯌꯣꯛꯅꯖꯒꯦ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯏꯅꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯑꯋꯥ ꯎꯂꯦꯟ ꯀꯌꯥ ꯅꯪꯅ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯏ ꯏꯃꯥ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯒꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤꯅꯤ ꯏꯃꯥꯒꯤ ꯑꯈꯥꯝ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯈꯧꯄꯨꯝ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯃꯔꯝ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯂꯩ ꯃꯍꯜ ꯃꯍꯥꯛꯀꯤꯅꯤ ꯂꯩ ꯃꯍꯜ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯋꯥꯖꯩ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯂꯨꯁꯝꯅ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯩꯗꯣ ꯈꯨꯜꯂꯥꯛꯄ ꯃꯥꯁꯨ
Magi I mari thokpa Lusamna haribo wafam aduda hektamak mayai Leimal tumi leibana kanaroi khan mahakna haizei Ipa khulakpa namomna ikok nona khurumzari namom aigi koloina leimahal iyumna khumba leibaktani pari puri lai haktagini aikoi masel ase amato oiri aduga karigino masina aikoi maselgi marakta mangba sengba soknaba samnaba yadaba haina khairiba namom aina pamjabadi aikoi masel amato oiba asini aina ipagi khula sibu nungsi ipa hoigi phuruki matangda aina wari kaya thigali aina phurup sibu tasengna nungsi haibagi khudamdo ai taksage asi haidu lei mahalna diliba miyam adu tanaba mawongda asumna hai adungai makui longdi dagi makoigi sandang saluk ama mangkhirami liyangmai amadi rongmai londa sandang asibu kabui haina kawido mangkhraba sandang aduba asum thirakpada kangbu amana kabui lawa hariba sing asidi yauduna khundakhido madubu kawru singni haina su thajanaki maramaduna mafam adu leiba misingbu kabui singi mi kabui luwamai haina khangnakhido kabui singi wakhalda taibang malangpan atiya numita amadi malemgi pasak khudingmak sembiba mapu tingkuwang haina kauki maitai singna laning thau awang sorarin athoibani ningduna atinga sidaba haina kaunari masiburo maisingna tingkau lagang haina kauneido tingkau haibadi sorarin lagang haibadi laining thaunido masina takudi aikhoina ningnariba lai anisi amattani haibani aduga kabuina ningba lairemaga maitaina ningba lairemaga so amattani maitegi hiyang thang lairembibu kabui singna kintu lui hairaga ningido aduga konthau lairembibu nilolung haina ningneido masina aikhoi ase amatta oibani kaidonungda lakthoknaba yaroi haibado mayek sengna takli khulakpa mahaki phuruki haurakphamgi wari kaya taruba kabuiga maitaiga lainariba mari kaya asibu khanglakpadagi khuman ningol mahakna khopumda ongdra leiba duda yaba pirami khulakpana adumna harauna yaba pirabada akhammadi haraubana loizari adubu matang asida lusamgi thamoidri sauningbana loikhi akhamna harauna songbagi matau adubu ubada magi pathamoidi yekhi mana khanjakhi he akam nangna ngambra lusam aina ngambra haibdo yengnaba tardana ayema isau saun leiri krigi khulasida maitai masa sangba aina kri tawbage haibdo nang yengo magi thamoida asoba singnabam phauki masi akhamnadi karisu khangde asumna akham amadi leimahal makhogi chatnabigi matung inna luhumbu takhi khuman ningol mahaksu jingi leisa phana phamle asum tawna numin asida makhoi ani luhongle makhoi ani gi nungairaba mataw asibu dusamna lona yengduna mathamoida khudum sujari tampakna leimahal bu mamong nupi oina lawsilli masa ningol yaujadabana mahakpo mahang ehpoksaba masamakni khanjari adubu somdadi silungbana masa nupibu punsigi oina inthokkhre mafamdagi masa nupibu sikre haina khankhre thabum ani mohsingkhraba matungdani selungba yamna kana nadu leirami wakhal hena khanjinkhibana magi anabagi layong asi asumna tawkhibani maiba maibi kaya mayumda kauduna mabu kanna kharai lekanarami adubu phagatpagi mamidi suu uramde ngangbiton magi thamoi wazai mahak mapuroibagi manaktagi machi amata hengdokhidre mapuroibagi thagol tawduna mahak laikre adubu mathamoi nungda phawriba masanupibu nungsibagi wafam adumadi mapuroibabu kibadagi amuk hana chinba kangkhidre silungba numit khrani yamna kanna laikanaramlaga ikhang khangudana mahak taibangpal thadokre mang aroiba sor honkhre ngangbiton masabigi thawa yaujaba haksang adubu konduna ona thoina kapsai Makhoi babu kari matongno tawriba sibo kadaidano nangna challiba amuk talakwo nasanupibo amuk talaw silang kuha makhoi babu aina kauriba se nangbu tadrabaro makhoi babu masa mamusing madusu manakta ikoy-ikoy na phamduna kapi
Ngangbiton kappa yaba kappe hanadagi masanupiga lapnabagi wakhal wana leiringay. Hausikna amuk mapuroibana aroiba sur honkibagi mahak mathwai wabana loire. Manakta phamliba masanupa anibu yengduna asumna hairami. Imagi pibahal, imagi pibaton. Nakoy imabu suwaraw ganuko. Karigumba, najalay tibi aduna. Mapamlamdam asida halagtuna sangsa pamliraba thoklabadi. Yung pamajit amatang oirabaso nasalgidabag tammo ko. Aduga ni ibunga, nasalgi sadadaw ta amata napabong nasarang yung masita. Konggol tahalag kanu ko. Wahay asigaloy na ngangbiton mahakso lemay dahi tagri. Ngangbiton maso aroy basurhon kri. Mapuroy bagi hainamatong intre yukuptuma mapam aduma kapna lang na bagi konsulta na pumninin kirami. Masamo singna o natoy na kapsari. Asam taw na matam krahaw kri lay mahal. Singlay baki lamdam matuda mahak layri. Nung siraba mamapa mabong singi mapamdagi mahak tam na layri. Intok labi habi mintol adu mahak pangli. Tampak na mamong nabibubok ning wakalson tadanaba wapong kaya mahayrami. Imagi beba, nang karisu wakal nungaitaba tawgano. Nongo natraga nongodi, nangi ima pabong na nang busoy da lakat bigani. Ngaya ki asawa na asum na tawgani. Lay mahal mahak na di mahaki mamamapa animag sikra haibasi karisu kang lamde haizay. Ima, namaw na tangliba kong tangasibo, iyam na lalabrane. Karigilan gani, imawulate. Miyoy bagi nushiba haibasi. Saksu na lepa yate. Imasu nangi buksil mo na kangine. Ipamlamdam. Kuman pong da izat lay na hingi do. Machaningol ay po. Kuman kang lapong da pamton na mamisak ang magimasada. Tazayon sa babangki. Maduwa ay gitamoy yaning kiti. Bima, si. Haukra ba di haukri? Haukra wapamda. Nung nanglubagi ka na ba karisulay te. Adugi saruk na. Wakal nungay na dumlayo. Hausi sinang. Awabu wakal kan mayaba na tine. Lay mahal. Magi ko'y sikada imadum amasu yaurabani. Madam ko wilay rin bimana lepa ko walay ta na sumsat pa na hausik lay mahal tabong tara surakli. Mapu mahal na sanbido na masanupi ang mapuksari akam. Masanupi ang mapangsabada mahakyam na harawzay. Akam na magi napibo yengto na hay. Lay ma. Ay gisagi mingdi. Mapaay na. May tegi maming pazaba amaton bigani. Ipagi imo. Imom nangi kaloy mingmo. Ipa na nung sina. Tadoy hay nagkaugi ko. Ipagi tadoy. Asam na masano pigi kaloy mingbo tadoy hay nagkaubiri. Tabom ama anidi makoyam na nungayri. Padam masidani. Lusam kau ba. Mawugsal pataba nupa asina akam muhan na hat na bukot na ragli. Nung maginamit ni akam. Makok aduda sa mamayan sili aduga magi nupibu tahan na bumawang da hayrami. Layma, ay pam na salugi. Isado, mabuklamhan gano, ay ngantan halagi. Asum na hayram do na mahak pam na tabag subo sa lami. Singnong ga oy baga isuksui tabag subo gini haydo na mi karasu marag-marag da satnay. Lusam, mahak matanta, lapu pambi ngagta na hoba mapamado da sang sili. Lapu marumado lumdo na mahak layrami. Akam na lakpa mahak ngayi ba ni? Mahak soy na, lambi isi lakani. Hey akam, nasidi, nang ginamit surab ni kap. Aygi, ikusutiyan na sina, nang mukap to na, ay nahat ka ni. Makuta pari ba tendo, hena chena pa ito na mahak laikri, akam di, paanggi lambi ito da sumlai. Mahak di karisukang banati, lusam, akam na laklib da mahak uri. Makuta pari ba tendo tanggat to na, lumdo na, Tenzay maton aduna akam na tamduna mahak layri. Akam, lapu pambi na horiba mapa adu landuna karasa katkri. Matanga sida lusam gitiyan na do akam gi mananggal mapada japsa na kaplami. Tenzay aduna akam gi tabak paudok to na lingli. Kudak adu da mahak siri lusam akam bahat labada magi tamoy haraw zari. Mapam adu batadok to na mahak tuniyang nasat kirami. Numiso asumasum tasilakli adubo Pam da tabak subo sakhiba kamdi mayum dalak pakauba laytare
Tampak amadi Leimahal makhoi ani mathwai yamna wari. Leimahal na mapukning adu langtaknana masabu yengduna hai. Ima, mahakto hauzik fabu yumda halaktre. Ngasa ayuk nganta pamna satkani haina satkibani. Imagi bema, imasu thawai yamna wari. Isa nupado asumna khak tawdabani. Ngarang agi khomlen manglansa tunaga nungai khidabani. Isa nupadubu kari kudung thibaga thoklamlagadaba. Ima, aswai phawdung sataka yengusira. Kana tano amukta hanglusi. Nasa siyauri, nangne yumda lengdan leiramo. Imane amukta aswai phawda thoklaga yengluki. Asi haiduna tampak karai thongal tamna thokre Leimahal magi thamoi leitada lehawi. Adubu adumak ahinga duma mapuroibadi yumna halakidre mathangi ayukni. Khunja nupa kharana ugi sagai amada akhamgi asibak changa duba haptuna mayum tamna puraklami. Leimahal mapuroibagi oirakliba mataw adubu ubada ona thoina kapsai. Nacha pikpasibu kanada sinabirambage makhoi pabu si haugatlo mitpaglo. Karino tawriba mataw asibo makhoi pabu haugatlo si haugatlo. Kapna launabagi khonjel tana mafam aduba pumnin hikninchri Leimahal magi thamoidi masetana kaiba haibdu oiri. Hikna mahak kaya makapli chahi nomna lukraibi haibdu mahak oiri. Nomagi numidang amakhakni Leimahal tumba yada leiri. Masanupi apikba dudi tumchri tampaksu tumba yadana phana kuin leirambani tumthakiba ngahak oiri. Leimahal phamung aduda pham miludagi pirang kaya masintha mahak kapsari. Sanglaba punsi lambi adugi khalubada mahak tasengna mathamoi wase. Ahing asi magtadani lusamna magi khongburoi aniga loinana makhuta mai sampaiduna tampaki mayum tamna lona laklami. Tampaki mayum asibu ngasiga ahing asida maina tumna thagadoribani phattaba magi thawinsin loiba kauba leite. Sonthang pikna mana hai. Haipo nangna manglabda sat aduga nangna somda aina makha sunda leiraklage. Bayum mayase. Aina yumtakta hek langkhatpaga nakoi aniso langkhalakadabani. Aduga hawjik aikhoina lakhiba lambi aduda kanna sentharo. Soiganiko mi kanamta thanganpa yaba nate. Asumna hairabada makoi ahumna yum adu koi singchre lusamna mai adu yumthaki e aduda hana langkhalakli madugi tungta makoi anisu langkhalakli. Makoi ahum makoina lakpa lambi domda thuna senthokchre. Mairi aduna yumthaki e aduda waiduna sakpa horakle Leimahal makhol ama mahak tare. Wakhal khalambadu doktuna mana thangatuna tai. Karino khonjel ama taribasina maina sakpagi khonjel mankhriga nate mainaga saklaba zala. Taramba makhol adu hena kansilakli. Maina sakpane haibasi mahak khangli magi masado soilawi. Tasengni sidi mai sakpani duna. Makhol thokna mahakna lawi. Kana leibage yung may nasakli kana leibage. Phamungda ningaidan ya tariba masanupi adubu hana pamkhali. Manemgi kada sangi manembu haudoki tawbani adubu manemda leiramchre mapalda thoktuna leiramlani khanduna mahaksu mapana thuna thoi. Yumthak aduda maina grongrong saklibdu mahakui. Madubu ubuda mahak kapsai Leimahal magi maraibak asi onthokna suthiba haibdu oire. Manembu amukthi thiba phangde mahak tawpham khangde. Leimahal leinaramba yum aduna maina sakpadagi masanupi adubu puduna mapam lamdam khumal leibak tamna amuk laklammi. Mathangi anganba ayukta mayum khumal leibakta mahak thunglare asum lakpana mayum siyori. Magi thamoida mama mapa mabung singbu kiba phauri adubu upai ama leitabana mahak kirabasu kina makhong thangjinduna mahak yum adu sanglammi. Bibahal Mangola adu leirami. Manaw nupaga puna phamduna wari sanarami. Hek yengthoklubada masanupina sanglaklibudu hek urami. Makhoi ani phuk haugatli Bibahalna. Hey, nang sida kari tawba lakona? Mafam siga nangga kari mari thoknabage chakro. Yamna thuna nang chakro. Leimahalna tapna. Tachaw. Nachawba nungsibidrabra. Kanagi sa? Aigidi chal amta leite.
ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯥꯆꯧ. ꯅꯁꯜꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ. ꯃꯐꯝ ꯑꯁꯤ ꯅꯠꯇꯅ ꯅꯁꯜꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯇꯥꯆꯧ. ꯍꯩ, ꯅꯍꯥꯛꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯗꯨꯁꯨ ꯁꯤꯈ꯭ꯔꯦꯗꯅ. ꯅꯪ ꯄꯦꯜꯂꯕ꯭ꯔꯥ? ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯪ ꯆꯠꯈ꯭ꯔꯣ. ꯍꯥ, ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ, ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ. ꯂꯩꯃꯍꯜ ꯀꯞꯆꯩ ꯄꯤꯄꯥꯍꯟꯅ ꯑꯃꯨꯛ. ꯁ꯭ꯋꯥꯏꯗ ꯀꯞꯂꯛꯀꯅꯨ. ꯏꯃꯨꯡ ꯑꯁꯤ ꯅꯪꯅ ꯃꯍꯤ ꯂꯥꯡꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯇꯥꯆꯧ. ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯂꯤꯖꯔꯤ. ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯁꯜ ꯀꯧꯕꯅ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ. ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯐꯝ ꯑꯗꯨꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯂꯩꯍꯟꯈꯤ. ꯆꯍꯤ 12-12 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯩꯃꯍꯜꯅ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯥꯎ ꯌꯣꯛꯂꯛꯂꯦ. ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯊꯥꯗꯣꯏ ꯂꯩꯁꯥ ꯀꯥꯡꯗꯣꯡ ꯐꯥꯔꯤ. ꯁꯛꯇ ꯆꯨꯗ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ. ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯔꯦ. ꯊꯥꯗꯣꯏ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥꯒꯤ ꯇꯥꯡꯀꯛꯇ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ. ꯃꯈꯣꯏ ꯑꯅꯤ ꯁꯛꯀ ꯈꯪꯅꯔꯦ. ꯃꯥꯟꯖ ꯀꯧꯕ ꯄꯥꯈꯪ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ. ꯈꯨꯃꯟ ꯀꯪꯂꯥꯄꯨꯡꯗꯒꯤ ꯈꯔ ꯅꯥꯊꯩꯔꯕ ꯆꯤꯗꯥꯏ ꯑꯃꯈꯛꯅꯤ. ꯍꯧꯔꯤꯕ ꯇꯂꯥ ꯄꯥꯃꯦꯟ ꯎꯔꯩꯔꯣꯝ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯥꯟꯖꯅ ꯐꯝ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯑꯣꯏꯔꯤꯕ ꯇꯧꯗ꯭ꯔꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯈꯣꯡꯂꯝꯃꯤ. ꯇꯧꯗ꯭ꯔꯤꯒꯤ ꯃꯦꯡꯂꯕ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯅ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯑꯁꯨꯝ ꯇꯤꯟꯈ꯭ꯔꯤ. ꯃꯥꯟꯖꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ. ꯃꯁꯤꯗ ꯑꯣꯏꯔꯦ ꯊꯥꯗꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯖꯔꯤꯕꯁꯤ. ꯊꯥꯗꯣꯏꯁꯨ ꯄꯥꯝꯃꯨꯕ ꯃꯥꯒ ꯎꯅꯒꯗꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯅꯨꯡꯁꯤꯔꯕ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯔꯛꯏ. ꯃꯊꯃꯣꯏꯅꯨꯡꯗ ꯄꯥꯝꯃꯨꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ. ꯃꯍꯥꯛ ꯆꯠꯂꯤ. ꯎꯔꯦ. ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯝꯃꯨꯕ ꯃꯥꯅ ꯐꯝ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ. ꯃꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟ ꯃꯅꯥꯛ ꯅꯛꯅ ꯐꯝꯃꯤ. ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕꯗꯨꯕꯨ ꯃꯃꯤ ꯀꯨꯞꯇꯅ ꯌꯦꯡꯖꯩ. ꯃꯥꯟꯖ ꯊꯥꯗꯣꯏꯅ ꯂꯥꯛꯂꯕꯗ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡ ꯍꯥꯏꯔꯛꯏ. ꯌꯥꯍꯧ ꯊꯦꯡꯕꯤ. ꯊꯦꯡꯅ ꯁꯥꯠꯄꯤ ꯂꯩꯔꯥꯡꯗꯤ ꯈꯣꯏꯃꯨ ꯀꯌꯥꯒꯤ ꯅꯦꯠꯐꯝꯅꯤ. ꯈꯪꯕꯅꯤ ꯅꯪꯕꯣ. ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯃꯃꯥꯏ ꯑꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯍꯣ ꯊꯦꯡꯒꯤ ꯌꯥꯎꯅ ꯊꯦꯡꯉꯤꯕ ꯑꯗꯨꯒꯤꯅꯤ. ꯏꯊꯟꯇ ꯐꯝꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯇꯥ ꯃꯥꯟꯖ, ꯑꯩꯗꯤ ꯅꯨꯄꯤꯅꯤ. ꯊꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯔꯝꯅ ꯍꯦꯛꯇ ꯐꯠ ꯊꯥꯡꯂꯨꯅꯤ. ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯁꯦꯠꯅꯩ. ꯅꯪ ꯑꯩꯒꯤ ꯃꯔꯤ ꯄꯨꯝꯕꯁꯨ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ. ꯍꯥ, ꯏꯃꯥꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏ? ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯗꯤ ꯑꯩ ꯅꯨꯄꯤꯅꯤ ꯀꯥꯎꯒꯅꯨ ꯑꯁꯤꯇꯅꯤ. ꯊꯥꯗꯣꯏ, ꯅꯪꯕꯨ ꯑꯩ ꯊꯥꯖꯗꯕ꯭ꯔꯅꯦ? ꯊꯥꯖꯕ? ꯇꯥ ꯃꯥꯟꯖ, ꯑꯩꯒꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯂꯤ. ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏ. ꯏꯃꯥꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤꯃꯗꯤ ꯑꯩ ꯈꯛ ꯃꯥꯡꯍꯟꯅꯤꯡꯗꯦ. ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ. ꯑꯗꯨꯒ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ. ꯊꯥꯗꯣꯏ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯁꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯂꯕ ꯃꯤꯁꯛꯅꯤ. ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯤ ꯅꯪꯗꯤ. ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯅꯨ. ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯄꯥꯈꯪ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯉꯩ ꯀꯔꯤꯒꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯋꯥꯔꯨꯒꯅꯤ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯍꯥꯏ. ꯇꯥ ꯃꯥꯟꯖ, ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯗꯣ ꯑꯃꯨꯛꯀ ꯈꯣꯡꯂꯛꯑꯣ. ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯇꯧꯗ꯭ꯔꯤꯒꯤ ꯃꯦꯡꯂ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯇꯥꯖꯒꯦ. ꯑꯩ ꯈꯣꯡꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯇꯧꯗ꯭ꯔꯤ ꯑꯃꯨꯛ ꯈꯣꯡꯕ ꯍꯧꯋꯤ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯤ ꯍꯧꯖꯤꯟꯈꯤ. ꯃꯇꯝ ꯃꯥꯁꯨ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤ. ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯉꯩ ꯂꯩꯃꯍꯜꯒꯤ ꯃꯄꯥ ꯏꯕꯨꯡ ꯁꯦꯂꯣꯡꯕꯅ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯧꯔꯝꯈꯤꯕ ꯁꯥꯞ ꯑꯗꯨꯅ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯏꯉꯥꯡ ꯉꯥꯡꯕ ꯐꯨꯔꯤꯒꯨꯝꯅ ꯇꯧꯕ ꯂꯩꯅꯥ ꯂꯩꯊꯣꯛ ꯈꯔ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯗꯨꯕꯨ ꯊꯥꯗꯣꯏꯅ ꯃꯃꯥꯗ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯤ. ꯂꯩꯃꯍꯜꯅ ꯍꯥꯏ,
ꯑꯔꯨꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗ ꯍꯨꯃꯥꯡ ꯂꯥꯏꯒꯨꯝꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯍꯦꯛ ꯃꯔꯩꯖꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯑꯁꯨꯝ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯃꯩ ꯊꯪꯗꯗꯤ ꯊꯥꯗꯣꯏ ꯂꯥꯏꯊꯣꯡ ꯄꯛꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯊꯥꯗꯣꯏ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯆꯥ ꯑꯩ ꯑꯁꯨꯝꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯎꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯇꯤꯟꯁꯤꯟꯅꯔꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯏꯃꯥ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯂꯩꯃꯍꯜ ꯃꯁꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯉꯝꯖꯗꯦ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯂꯩꯕ ꯂꯩꯅꯥ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯅꯥꯕꯁꯦ ꯏꯃꯥꯅ ꯐꯅꯕ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ ꯏꯁꯥꯅ ꯀꯔꯤꯒꯤ ꯁꯤꯖꯗꯨꯅꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯤ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯥꯒꯤ ꯃꯥꯃ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯂꯤ ꯄꯤꯕꯥꯍꯜꯒ ꯄꯤꯕꯥꯇꯣꯟꯒꯅ ꯃꯆꯟꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯕꯦꯝꯃ ꯏꯆꯥ ꯊꯥꯗꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯕ ꯍꯧꯔꯛꯂꯤ ꯃꯤꯅ ꯃꯥꯕꯨ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯔꯣꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯄꯟꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯛꯂꯒꯅꯤ ꯗꯥꯆꯧ ꯄꯤꯕꯥꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏ ꯁꯨꯝꯂꯧꯔꯁꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯨꯕ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯏꯆꯥ ꯊꯥꯗꯣꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯖꯧꯔꯁꯅꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯀꯤꯔꯤ ꯀꯔꯤꯒꯨꯝꯕ ꯂꯧꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯇꯥꯔꯦ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯂꯥꯏꯊꯣꯡ ꯄꯛꯂꯕ ꯑꯁꯤꯅ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ ꯊꯥꯗꯣꯏ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯕꯣꯛꯇꯣ ꯈꯧꯄꯨꯝ ꯈꯨꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯅꯕꯣꯛꯅ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥꯅ ꯊꯥꯖꯩ ꯑꯗꯨꯅ ꯅꯪ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯧꯄꯨꯝ ꯈꯨꯜ ꯇꯝꯅ ꯆꯠꯈ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒ ꯂꯥꯞꯅꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒꯦꯅꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯧꯄꯨꯝ ꯈꯨꯜꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤ ꯐꯔꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯆꯥ ꯑꯩꯁꯨ ꯌꯥꯖꯔꯦ ꯑꯍꯤꯡꯁꯤꯗ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯅꯆꯥ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯣꯏꯕꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯝꯕꯤꯕꯨ ꯐꯖꯅ ꯇꯥꯛꯄꯤꯔꯤ ꯐꯤ ꯃꯌꯣꯝ ꯑꯃꯁꯨ ꯌꯣꯝꯕꯤꯔꯤ ꯊꯥꯗꯣꯏ ꯐꯤꯌꯣꯝ ꯑꯗꯨ ꯃꯔꯦꯡ ꯆꯨꯝꯗ ꯌꯥꯟ ꯅꯨꯡꯁꯤꯔꯕ ꯃꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯗꯣꯏ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯃꯥꯅ ꯇꯥꯛꯄꯤꯔꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯄꯥꯡꯃꯨꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯥꯃꯥꯟꯆꯥ ꯅꯪꯅ ꯄꯦꯟꯅ ꯌꯦꯡꯖꯕ ꯃꯥꯏꯊꯣꯡꯁꯦ ꯉꯁꯤꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯑꯩ ꯂꯥꯏꯊꯣꯡ ꯄꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯇꯨ ꯂꯩꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯅꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯇꯥꯃꯥꯟꯆꯥ ꯂꯥꯏꯊꯣꯡ ꯄꯛꯂꯕꯤ ꯊꯥꯗꯣꯏ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅ ꯈꯧꯄꯨꯝ ꯈꯨꯜ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ ꯐꯅ ꯌꯥꯝꯅ ꯆꯠꯂꯦ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯧꯄꯨꯝꯁꯤꯡ ꯑꯗꯨ ꯌꯧꯔꯦ ꯊꯥꯗꯣꯏ ꯃꯁꯥꯗ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯎꯈꯥ ꯑꯃꯗ ꯆꯪꯂꯤ ꯂꯥꯏꯊꯣꯡ ꯄꯛꯂꯕ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯅ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯎꯈꯥꯗꯨꯗ ꯃꯅꯝꯗꯨ ꯉꯥꯊꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯉꯥꯟꯕ ꯃꯉꯥꯟꯅ ꯈꯔ ꯈꯔ ꯐꯪꯂꯛꯄ ꯃꯇꯝ ꯑꯃꯈꯛꯅꯤ ꯂꯣꯏꯕꯤꯁꯤꯡꯗ ꯑꯣꯡꯗꯨꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯩꯔꯛꯂꯕ ꯍꯧꯖꯤꯛꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯌꯨꯝꯗꯣꯡ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯤ ꯍꯅꯨꯕꯤ ꯇꯝꯄꯥꯛꯅ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯟ ꯁꯝꯒꯤ ꯃꯅꯨꯡꯗ ꯋꯥꯒꯤ ꯎꯇꯣꯡ ꯈꯔ ꯍꯥꯞ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯆꯤꯡꯈꯥ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ ꯃꯊꯟꯇ ꯁꯨ ꯅꯣꯝꯗꯨꯅ ꯃꯍꯥꯛ ꯆꯥꯔꯤ ꯃꯍꯥꯛꯅ ꯆꯤꯡꯈꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯎꯈꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ
ꯃꯊꯟꯇ ꯇꯨꯝꯗꯨ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯎꯈꯥꯁꯤꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯧꯏ, ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕ꯭ꯔꯣ? ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯔꯣ? ꯃꯥꯅ ꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯨꯕꯗ ꯊꯥꯗꯣꯏ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯂꯤ ꯇꯝꯄꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛ ꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯁꯨ ꯅꯨꯄꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨꯗꯤ ꯀꯔꯤꯔꯥ? ꯊꯥꯗꯣꯏꯅ ꯇꯞꯅ, ꯏꯕꯦꯟ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯏꯕꯦꯟ, ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯦ ꯂꯥꯏꯊꯣꯡ ꯄꯛꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯍꯥꯛ ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯃꯈꯣꯏ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤꯅꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ? ꯏꯕꯦꯟ, ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯂꯣꯏꯕꯤꯁꯤꯡ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ ꯍꯥꯏ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯈꯪꯍꯧꯗꯅ ꯌꯨꯝꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯈꯨꯃꯟ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯦꯜꯂꯛꯈꯤ ꯍꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯕꯦꯟ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯥꯕꯨ ꯊꯤꯔꯛꯄꯅꯤ ꯏꯕꯦꯟ꯫ ꯇꯝꯄꯥꯛ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯪꯉꯤ, ꯅꯪ ꯂꯩꯃꯍꯜꯒꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯦꯟ, ꯑꯩ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯊꯥꯗꯣꯏ? ꯍꯣꯏ ꯏꯕꯦꯟ꯫ ꯇꯝꯄꯥꯛꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯑꯗꯨꯒ ꯀꯞꯆꯩ꯫ ꯏꯕꯦꯟꯒꯤ ꯊꯥꯗꯣꯏ, ꯏꯁꯨꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯕꯦꯟꯗꯤ ꯀꯌꯥꯗ ꯋꯥꯖꯔꯨꯔꯦ꯫ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯨ ꯏꯕꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯇꯝꯄꯥꯛꯅ ꯃꯁꯨꯒꯤ ꯃꯐꯝꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯃꯩ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯈꯪꯂꯛꯈꯤ꯫ ꯈꯨꯂꯥꯛꯄꯅ ꯃꯈꯣꯏꯕꯨ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯨ, ꯅꯃꯥꯅꯆꯥ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯅꯃꯥꯅꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯅꯕꯦꯟ ꯑꯩ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯌꯦ꯫ ꯏꯕꯦꯟ, ꯏꯁꯨꯕꯨ ꯊꯦꯡꯅꯕ ꯐꯪꯕꯁꯦ ꯏꯕꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯁꯨꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯏꯕꯦꯟꯅ ꯁꯣꯏꯗꯅ ꯐꯅꯕ ꯂꯥꯌꯦꯡꯕꯤꯒꯅꯤ꯫ ꯏꯁꯨ, ꯅꯪ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯒꯅꯨꯀꯣ꯫ ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯏꯕꯦꯟꯒꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯇꯝꯄꯥꯛꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯩꯃꯍꯜ ꯃꯍꯥꯛꯇꯤ ꯃꯁꯥꯒꯤꯗ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯟꯖ ꯃꯍꯥꯛꯅꯁꯨ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯪꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕ? ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯑꯣꯏꯔꯤꯒꯕ? ꯋꯥꯈꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯊꯥꯗꯣꯏ, ꯅꯪ ꯏꯐꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯟꯖ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯍꯥꯛꯀ ꯂꯥꯞꯅꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯖꯩ꯫ ꯃꯇꯥ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯋꯥꯡꯂꯦꯟꯅ ꯍꯥꯏ, ꯏꯇꯥꯎ, ꯑꯩꯅ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯇꯥꯕ ꯄꯥꯎ ꯑꯃ ꯂꯩ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯀꯔꯤ ꯄꯥꯎꯅꯣ ꯁꯤ ꯇꯝꯃꯨ ꯏꯇꯥꯎ, ꯃꯥꯒꯤ ꯀꯔꯤ ꯄꯥꯎꯅꯣ? ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯍꯥꯛꯇꯣ ꯂꯥꯏꯊꯣꯡ ꯄꯛꯏ ꯍꯥꯏꯅ ꯇꯥꯏ꯫ ꯍꯥ, ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯂꯥꯏꯊꯣꯡ ꯄꯛꯄ? ꯅꯠꯇꯦ, ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯏꯇꯥꯎ, ꯑꯩꯅꯗꯤ ꯃꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯤ ꯑꯌꯥꯝꯕꯅ ꯁꯨꯝꯅ ꯍꯥꯏꯅꯩ, ꯃꯍꯥꯛꯇꯣ ꯂꯥꯏꯊꯣꯡ ꯄꯛꯂꯤ꯫ ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯇꯥꯎ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯗꯅꯦ ꯍꯦꯛ ꯊꯥꯡꯉꯨ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ꯫ ꯃꯔꯝ ꯂꯩꯗꯨꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯃꯥꯟꯖꯅ ꯃꯃꯥ ꯂꯩꯃꯍꯜꯗ ꯍꯥꯏꯖꯩ, ꯏꯃꯥ, ꯊꯥꯗꯣꯏꯗꯨ ꯃꯐꯝ ꯀꯩꯗ ꯂꯩꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯀꯤ ꯂꯩꯐꯝꯕꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯂꯩꯃꯍꯜ, ꯄꯨꯝꯅꯃꯛꯁꯦ ꯑꯔꯣꯟꯕ ꯋꯥꯐꯝꯅꯤ꯫
ꯀꯔꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯛꯂꯨꯒꯅꯤ? ꯃꯥꯟꯖ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ, ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛ ꯃꯕꯣꯛ ꯍꯣꯏꯗ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯅꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯥꯏꯔꯣ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯅꯦ꯫ ꯑꯃꯨꯛꯇ ꯊꯥꯗꯣꯏꯒꯤ ꯂꯩꯐꯝꯗꯣ ꯇꯥꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯆꯨꯝꯕꯔ ꯍꯥꯏꯕꯗꯣ ꯅꯆꯥ ꯌꯥꯝꯅ ꯈꯪꯅꯤꯡꯂꯦꯅꯦ ꯏꯃꯥ꯫ ꯏꯆꯥꯒꯤ ꯃꯔꯝꯗ ꯅꯪꯗꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ? ꯏꯃꯥ, ꯃꯤꯅ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ꯫ ꯂꯩꯃꯥꯜꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯉꯤ, ꯀꯔꯤ ꯍꯥꯏꯅ? ꯊꯥꯗꯣꯏꯁꯦ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯂꯦ ꯍꯥꯏꯗꯨꯅ? ꯂꯩꯃꯥꯜꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯉꯥꯎꯕ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯖꯕꯒꯦ? ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕ, ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯥꯡꯇ꯭ꯔꯤꯕ? ꯏꯃꯥꯅ ꯍꯥꯏꯔꯤꯗꯅ ꯃꯥꯒꯤ ꯃꯕꯦꯟꯗꯣ ꯀꯟꯅ ꯅꯥꯗꯨ ꯂꯩꯕ, ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯃꯕꯦꯟꯒꯤ ꯅꯥꯛꯇ ꯂꯩꯕ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯣꯏꯕꯩꯗꯤ ꯃꯥꯒꯤ ꯃꯋꯥꯍꯣꯏ ꯈꯣꯟꯖꯦꯜ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯂꯩꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯃꯥꯒꯤ ꯂꯩꯐꯝꯕꯨ ꯑꯃꯨꯛꯇ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯀꯅꯥꯝꯇꯗ ꯅꯆꯥ ꯑꯩ ꯍꯥꯏꯖꯔꯣꯏ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ꯫ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ ꯏꯃꯥ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯥꯟꯖꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯊꯥꯗꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯗ ꯂꯩꯃꯥꯟ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯥꯏꯊꯨꯡ ꯄꯛꯈꯤ꯫ ꯃꯤꯑꯣꯏ ꯀꯅꯥ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯈꯧꯄꯨꯝ ꯈꯨꯜ ꯑꯗꯨꯗ ꯊꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯥꯟꯖ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯁꯨ ꯃꯕꯦꯟ ꯃꯈꯣꯏ ꯑꯅꯤꯇ ꯂꯩ꯫ ꯇꯝꯄꯥꯛꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯕ ꯆꯠꯊꯕꯗꯤ ꯍꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯁꯨ ꯃꯕꯦꯟ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯨ ꯇꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯊꯥ ꯊꯋꯥꯟ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯕꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯦꯟ, ꯅꯁꯨꯒꯤ ꯂꯩꯅꯥ ꯂꯩꯊꯨꯡ ꯑꯁꯤꯕꯨ ꯏꯕꯦꯟꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯌꯦꯡꯕꯤꯒꯗꯣꯏꯅꯣ? ꯇꯝꯄꯥꯛꯅ ꯈꯨꯝꯃꯤ, ꯊꯣꯛꯂꯤꯕ ꯊꯥꯖꯁꯤꯅ ꯁꯤꯊꯔꯛꯄ ꯀꯥꯟ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯀꯨꯏꯗ꯭ꯔꯤꯗ ꯏꯁꯨꯒꯤ ꯑꯅꯥꯕꯁꯤꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯏꯕꯦꯟ, ꯇꯁꯦꯡꯅꯗꯤ ꯐꯒꯅꯤꯀꯣ? ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯤꯅ ꯑꯩꯕꯨ ꯎꯕꯗ ꯁꯣꯏꯗꯅ ꯀꯤ ꯍꯪꯒꯣꯏꯅꯔꯅꯤ꯫ ꯏꯁꯨꯒꯤꯗꯃꯛ ꯏꯕꯦ ꯂꯩꯔꯤꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯔꯁꯤꯀꯣ? ꯍꯣꯏ ꯏꯕꯦꯟ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯏꯕꯦꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯧꯈ꯭ꯔꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯒꯦꯀꯣ꯫ ꯋꯥꯔꯤ ꯑꯁꯦ ꯅꯪꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯆꯥ ꯅꯁꯨꯗ ꯑꯃꯨꯛ ꯂꯤꯔꯛꯎ꯫ ꯍꯣꯏ ꯏꯕꯦꯟ꯫ ꯇꯝꯄꯥꯛ ꯃꯥꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃ ꯏꯕ ꯑꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯨꯠꯈꯤꯒꯗꯧꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯍꯥꯛ ꯈꯪꯍꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯤꯔꯛꯏ, ꯑꯗꯨꯉꯩ ꯂꯥꯏꯒꯤ ꯁꯨꯔꯣꯜ ꯂꯣꯏꯗꯨꯅ ꯃꯤꯒꯤ ꯆꯥꯔꯣꯜ ꯍꯧꯔꯛꯄꯗ ꯑꯍꯤꯡ ꯑꯍꯤꯡ ꯃꯤ ꯑꯣꯏꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯂꯥꯏ ꯑꯣꯏꯕ ꯏꯕꯨꯙꯧ ꯄꯨꯀꯣꯛ ꯑꯍꯥꯟꯕ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯂꯩꯁꯅꯥꯕꯨ ꯂꯩ ꯃꯔꯦꯟ ꯐꯝꯇꯣꯟ ꯍꯥꯞꯄꯤꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯌꯥꯝ ꯍꯨꯞꯅ ꯇꯤꯟꯗꯨꯅ ꯃꯥꯔꯖꯤꯡ ꯀꯧꯕ ꯃꯄꯨꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯃꯁꯥꯅ ꯍꯨꯟꯇ꯭ꯔꯦ ꯍꯧ ꯂꯥꯎꯗꯨꯅ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯇꯝꯈꯤꯗꯣ꯫ ꯏꯕꯨꯙꯧ ꯂꯣꯌꯨꯝꯕꯅ ꯑꯉꯧꯕ ꯂꯨꯞꯇꯤ ꯂꯨꯞꯂꯦꯟ ꯂꯨꯞ, ꯅꯣꯡꯃꯒꯤ ꯂꯨꯞꯇꯤ ꯊꯧꯆꯥ ꯂꯨꯞ, ꯑꯀꯣꯡ ꯂꯨꯞꯇꯤ ꯀꯣꯡꯆꯥ ꯂꯨꯞ, ꯈꯨꯔꯥꯏ ꯂꯨꯞꯇꯤ ꯂꯨꯈꯨꯕ ꯂꯨꯞ, ꯂꯩꯆꯣꯜ ꯂꯥꯛꯄ ꯇꯣꯂꯣꯡ ꯍꯣꯡꯕ ꯁꯤꯡꯆꯥꯔꯨꯞꯅ ꯂꯨꯞ ꯑꯃ ꯑꯣꯏ꯫ ꯈꯩꯆꯥꯔꯨꯞꯁꯨ ꯊꯝꯂꯒ ꯄꯅꯥ ꯇꯔꯨꯛ ꯈꯥꯏꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤ ꯉꯥꯛꯂꯛꯄ ꯍꯧꯈꯤꯗꯣ꯫ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯍꯤꯍꯣꯟꯕ ꯃꯩꯇꯩ ꯄꯣꯏꯔꯩ ꯅꯤꯡꯊꯧꯍꯟꯕꯅ ꯈꯥꯒꯤ ꯆꯧꯐꯥ ꯍꯣꯡꯗꯩ ꯅꯤꯡꯊꯧ ꯐꯥꯗꯨꯅ ꯈꯥꯒꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯒ ꯈꯥꯒꯤ ꯂꯩꯕꯥꯛꯄꯨ ꯂꯧꯁꯤꯟꯕꯗꯒꯤ ꯈꯥꯒꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯈꯥꯒꯦꯝꯕ ꯍꯥꯏꯅ ꯀꯧꯅꯈꯤꯗꯣ꯫ ꯇꯣꯟꯅꯕ ꯅꯣꯡꯄꯣꯛ ꯈꯣꯡꯐꯦꯟ ꯊꯧꯕꯅ ꯇꯣꯟꯁꯦꯟ ꯉꯝꯕ ꯄꯣꯛꯑꯦ꯫ ꯇꯣꯟꯁꯦꯟ ꯉꯝꯕꯅ ꯈꯌꯥꯏꯔꯣꯟ ꯉꯥꯡꯕꯝ ꯆꯅꯨ ꯉꯥꯏꯈꯣꯡ ꯉꯝꯕꯤ ꯄꯥꯟꯅꯗꯨꯅ ꯃꯥꯒꯤ ꯆꯥꯔꯣꯟ ꯑꯃ ꯁꯝꯊꯈꯤ꯫ ꯃꯥꯒꯤ ꯏꯗꯤ ꯆꯔꯥꯏꯔꯣꯡꯕꯅꯤ꯫ ꯆꯔꯥꯏꯔꯣꯡꯕ ꯃꯍꯥꯛꯊꯛ ꯂꯩ ꯑꯃꯨꯕ ꯑꯃ ꯆꯤꯡꯗꯨꯅ ꯃꯩꯇꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯃꯛ ꯃꯆꯨ ꯇꯥꯔꯛꯄ
ꯅꯨꯄꯤ ꯃꯤꯔꯥꯏꯕ ꯍꯧꯔꯛꯄ ꯃꯤꯔꯣꯜꯁꯤꯗ ꯃꯤꯌꯥꯟꯆꯥꯒꯤ ꯃꯔꯨꯁꯨ ꯍꯨꯟꯕ ꯍꯧꯈꯤ꯫ ꯊꯥꯗꯣꯏ ꯃꯕꯦꯅ ꯂꯤꯕ ꯋꯥꯔꯤꯕꯨ ꯃꯕꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯇꯥꯔꯤ ꯇꯝꯄꯥꯛꯅ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯤ꯫ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯂꯩꯁꯦꯝꯂꯦꯉꯩꯗ ꯂꯩꯀꯣꯏ ꯃꯄꯨꯡ ꯑꯁꯤꯕꯨ ꯂꯩꯇ꯭ꯔꯥꯏ ꯅꯨꯡꯗꯥꯏ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯝꯗꯥꯏ ꯅꯤꯄꯥꯜꯕꯨ ꯆꯤꯡꯒꯤ ꯆꯤꯡꯂꯣꯟ ꯂꯣꯛꯀꯤ ꯂꯣꯛꯂꯝ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯇꯨꯒꯤ ꯇꯨꯈꯣꯡ ꯐꯥꯠꯇꯨꯅ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯃꯍꯧꯁꯤꯡ ꯁꯦꯂꯣꯏ ꯂꯪꯃꯥꯏ ꯃꯁꯤꯡ ꯁꯥꯡ ꯊꯝꯂꯥꯏ ꯆꯤꯡꯗꯣꯜ ꯃꯁꯤꯡꯗꯣꯜ ꯏꯉꯦꯜ ꯆꯤꯡꯌꯥ ꯃꯁꯤꯡꯌꯥ ꯍꯧꯕꯤ ꯅꯥꯄꯣꯝ ꯃꯇꯣꯟ ꯄꯣꯝ ꯀꯣꯡꯕ ꯏꯔꯤꯜ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯌꯥꯡꯒꯣꯏ ꯅꯥꯟꯕꯤ ꯁꯤꯟꯗꯥ ꯈꯟꯗꯣꯝꯕꯤ ꯏꯋꯥꯡꯂꯤ ꯕꯔꯥꯛ ꯃꯀꯨ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯈꯨꯒꯥ ꯆꯛꯄꯤ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜꯒ ꯄꯨꯝꯂꯦꯟ ꯏꯀꯣꯞ ꯈꯔꯨꯡꯄꯥꯠ ꯁꯅꯥꯄꯥꯠ ꯎꯇ꯭ꯔꯥꯄꯥꯠ ꯌꯥꯔꯟꯄꯥꯠ ꯂꯧꯁꯤ ꯄꯣꯏꯔꯧ ꯋꯥꯏꯊꯧ ꯂꯝꯐꯦꯜꯄꯥꯠ ꯈꯣꯡꯍꯥꯝꯄꯥꯠ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯕꯨꯗꯧ ꯏꯕꯦꯟꯗꯧ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯕꯨ ꯆꯪꯅꯈ꯭ꯔꯤ꯫ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯥꯟꯖꯅ ꯃꯥꯒꯤ ꯃꯇꯥ ꯋꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯈꯧꯕꯨꯝ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯀꯌꯥ ꯌꯥꯖꯗꯕꯅꯤ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯅꯗꯕꯅꯤ꯫ ꯂꯥꯏꯊꯣꯡ ꯄꯛꯄꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯩ ꯂꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯀꯥꯟꯅꯗꯕꯗ꯫ ꯏꯇꯥꯎ ꯃꯈꯣꯏ ꯑꯇꯩꯅ ꯃꯥꯕꯨ ꯂꯥꯏꯊꯣꯡ ꯄꯛꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯖꯁꯅꯨ, ꯑꯗꯨꯕꯨ ꯅꯪꯃꯛꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯏꯇꯥꯎ ꯁꯥꯎꯕ꯭ꯔꯅꯦ? ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕꯗꯣ ꯃꯇꯝ ꯈꯔ ꯂꯥꯏꯊꯣꯡ ꯑꯗꯨ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯁꯅꯤ꯫ ꯃꯥꯟꯖ ꯃꯇꯥ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯥꯟꯅꯔꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯤꯡ ꯑꯃ ꯂꯝꯕꯤꯗ ꯅꯣꯡ ꯂꯦꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯍꯧꯖꯤꯛꯇꯤ ꯃꯥꯡꯗ ꯈꯧꯄꯨꯝ ꯈꯨꯜ ꯅꯇꯥꯗꯨ ꯂꯩꯔꯤ꯫ ꯈꯧꯄꯨꯝ ꯈꯨꯜ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯁꯣꯝꯗꯅ ꯇꯝꯄꯥꯛꯅ ꯃꯁꯨꯒꯤ ꯂꯥꯌꯦꯡꯕꯗꯨ ꯍꯧꯅꯅꯕ ꯂꯣꯏꯕꯤꯁꯤꯡꯗ ꯇꯣꯞꯅ ꯍꯧꯕ ꯆꯪꯒꯤ ꯂꯃꯥꯡ ꯂꯐꯨꯕꯨ ꯍꯦꯛꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯥꯏ, ꯏꯁꯨ ꯏꯕꯦꯟꯅꯦ, ꯏꯁꯨꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯦꯛꯂꯨꯒꯦ, ꯅꯪꯅꯦ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯕꯦꯟ꯫ ꯇꯝꯄꯥꯛ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯊꯥꯗꯣꯏ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯃꯥꯟꯖꯒ ꯋꯥꯡꯂꯦꯟꯒꯁꯨ ꯆꯤꯡ ꯑꯗꯨ ꯈꯔ ꯃꯈꯩ ꯀꯥꯔꯛꯂꯤ꯫ ꯃꯥꯟꯖ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯈꯨꯜ ꯑꯁꯤꯗꯤ ꯌꯧꯔꯕꯒꯨꯝꯂꯦ, ꯑꯩꯒꯤ ꯊꯥꯗꯣꯏꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯊꯤꯒꯅꯤ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯇꯧꯗ꯭ꯔꯤꯗꯨꯕꯨ ꯈꯣꯡꯂꯒꯦ ꯍꯥꯏꯅ ꯑꯣꯏꯅ ꯈꯜꯂꯤ꯫ ꯃꯥꯟꯖꯅ ꯇꯧꯗ꯭ꯔꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯗꯣꯏ ꯃꯥꯒꯤ ꯅꯥꯄ ꯑꯅꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯂꯥꯡꯇꯛꯅꯩ꯫ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯊꯃꯣꯏꯗ ꯑꯃꯨꯛ ꯆꯤꯡꯅꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯟꯖꯅ ꯇꯧꯗ꯭ꯔꯤꯗꯨꯅ ꯄꯤ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯁꯌꯦꯛꯅ ꯈꯣꯡꯂꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯖꯩ, ꯃꯥꯅꯤ, ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯇꯧꯗ꯭ꯔꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯏꯕꯨꯡꯅ ꯈꯣꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯏꯕꯨꯡ! ꯅꯨꯡꯁꯤ ꯆꯦꯡꯂꯧ ꯎꯅꯤꯡꯕꯅ ꯀꯪꯉꯥꯎꯅꯔꯕ ꯃꯍꯥꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗ ꯇꯧꯗ꯭ꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯂꯤꯔꯨꯔꯦ꯫ ꯎꯔꯦ ꯄꯥꯝꯃꯨꯕ ꯃꯥꯅ ꯇꯧꯗ꯭ꯔꯤꯕꯨ ꯈꯣꯡꯅ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨ꯫ ꯕꯥꯟꯖꯅꯁꯨ ꯊꯥꯗꯣꯏꯕꯨ ꯎꯔꯦ꯫ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯨꯅ ꯌꯥꯡꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯩ, ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯥꯟꯖꯅ, ꯊꯥꯗꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯅꯍꯥꯛ ꯂꯩꯈ꯭ꯔꯤꯕꯅꯤ? ꯏꯕꯣ, ꯑꯩ ꯅꯪꯒꯤ ꯈꯣꯡꯕ ꯂꯤꯔꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯎꯔꯦ꯫ ꯊꯥꯗꯣꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯥꯟꯖꯅ, ꯃꯁꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩ ꯄꯥꯝꯃꯨꯕꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ, ꯏꯕꯦꯟꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯒꯗꯧꯔꯦ꯫ ꯏꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯩꯅꯥ ꯂꯥꯏꯊꯣꯡ ꯑꯁꯤꯅ ꯀꯣꯛꯄ ꯉꯝꯂꯕꯗꯤ ꯈꯨꯃꯟ ꯃꯀꯥꯏꯗ ꯑꯩ ꯑꯃꯨꯛ ꯁꯣꯏꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯝ ꯊꯤꯗꯨꯅ
ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯑꯁꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯆꯥꯂꯣꯏꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯃꯛ ꯀꯥꯎꯕꯨꯡ ꯈꯨꯜ ꯑꯁꯤꯗ ꯂꯦꯟꯖꯈ꯭ꯔꯒꯅꯤ ꯊꯥꯗꯣꯏ ꯃꯁꯤꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯋꯥꯁꯛ ꯑꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨ ꯌꯧꯔꯛꯂꯦ ꯃꯥꯟꯖꯅ ꯃꯇꯥ ꯋꯥꯡꯂꯦꯅ ꯄꯥꯏꯔꯤꯕ ꯀꯣꯟꯌꯥꯡ ꯆꯩꯁꯨꯗꯨꯕꯨ ꯂꯧꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯄꯤ ꯑꯗꯨꯒ ꯍꯥꯏ ꯊꯥꯗꯣꯏ ꯀꯣꯟꯌꯥꯡ ꯆꯩꯁꯨ ꯑꯁꯦ ꯑꯩꯃꯛꯅꯤ ꯈꯟꯗꯨꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ ꯍꯌꯦꯡ ꯅꯪꯒꯤ ꯑꯅꯥꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯈꯨꯃꯟ ꯄꯨꯡꯗ ꯀꯨꯝꯂꯛꯄꯗ ꯆꯩꯁꯨꯁꯤꯅ ꯉꯛꯂꯝ ꯑꯣꯏꯔꯣ ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯅꯪꯅ ꯈꯨꯃꯟꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ ꯊꯥꯗꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯃꯥꯟꯖ ꯀꯣꯏꯖꯈ꯭ꯔꯦ ꯊꯥꯗꯣꯏ ꯄꯥꯃꯨ ꯃꯥꯅ ꯄꯤꯔꯝꯕ ꯆꯩꯁꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯇꯝꯄꯥꯛꯅ ꯃꯥꯅ ꯍꯦꯜꯂꯛꯄ ꯂꯥꯛꯈ꯭ꯔꯒ ꯂꯐꯨ ꯊꯔꯣ ꯈꯔ ꯑꯗꯨꯒ ꯃꯆꯨꯝ ꯇꯥꯅ ꯁꯨꯒꯥꯏꯔꯦ ꯃꯆꯨꯝ ꯑꯗꯨꯕꯨ ꯐꯤ ꯑꯃ ꯇꯧꯔꯒ ꯃꯁꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯩꯕꯤꯔꯤ ꯍꯥꯏ ꯆꯌꯣꯜ ꯑꯃ ꯑꯁꯨꯝꯅ ꯇꯧꯕꯗ ꯏꯁꯨꯒꯤ ꯑꯅꯥꯕꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯄꯥꯛꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯕꯤꯔꯤ ꯆꯌꯣꯜ ꯑꯃ ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯄꯥꯛꯂꯝꯕ ꯂꯥꯏꯊꯣꯡ ꯄꯨꯝꯕ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯝꯄꯥꯛꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏ ꯋꯥꯖꯩ ꯏꯁꯨꯒꯤ ꯑꯅꯥꯕꯁꯤ ꯐꯔꯕꯅꯤꯅ ꯅꯪꯗꯤ ꯅꯃꯥꯒꯤ ꯅꯥꯛꯇ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯅꯤꯀꯣ ꯏꯕꯦꯟꯗꯤ ꯏꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯕ ꯇꯥꯔꯦꯗꯣ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯁꯦꯠꯅ ꯈꯥꯏꯅꯕ ꯍꯥꯏꯕꯁꯤꯁꯨ ꯇꯝꯂꯝꯕꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯁꯦꯠꯅꯔꯦ ꯊꯥꯗꯣꯏ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯦ ꯇꯝꯄꯥꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯖꯍꯧꯏ ꯊꯥꯗꯣꯏ ꯁꯥꯡꯂꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯗꯨꯃ ꯄꯥꯃꯨ ꯃꯥꯅ ꯄꯤꯔꯝꯕ ꯆꯩꯁꯨ ꯑꯗꯨ ꯁꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯌꯨꯝꯁꯨ ꯌꯧꯔꯦ ꯊꯥꯗꯣꯏ ꯃꯃꯥꯒ ꯎꯅꯔꯦ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯑꯅꯥꯕ ꯐꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯃꯥꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯗꯣꯏ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯃꯕꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯗꯨꯒ ꯄꯥꯃꯨ ꯃꯥꯒꯤ ꯈꯨꯗꯣꯜꯕꯨꯅ ꯆꯦꯛꯁꯤꯟꯅ ꯂꯨꯈꯨꯝ ꯑꯗꯨꯗ ꯉꯥꯗꯨꯅ ꯃꯍꯥꯛꯅ ꯊꯝꯖꯔꯤ